ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯃꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯇꯩ ꯁꯥꯡꯗꯔꯒꯗꯤ ꯗꯤꯟꯗꯣ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯃꯣꯏ ꯐꯖꯅ ꯂꯣꯏꯁꯤꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯍꯧꯅꯕꯒꯤ ꯍꯥꯏꯅ ꯄꯨꯡꯁꯤꯡꯗ ꯆꯪꯕꯅꯦꯕ 3:30ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯣ ꯈꯤꯇꯪ ꯊꯦꯡꯉꯤꯅ ꯐꯖꯅ ꯅꯤꯌꯣꯝ ꯅꯤꯇꯤꯗꯨꯗꯤ ꯎꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯁꯤ ꯐꯥꯔꯤꯁꯦ ꯐꯩꯌꯦ ꯑꯅꯧꯕ ꯌꯨꯝ ꯆꯪꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯍꯥ ꯅꯨꯡꯉꯥꯏꯌꯦ ꯑꯁ ꯅꯪ ꯅꯨꯄꯤ ꯊꯤ ꯌꯥꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯣꯏ ꯂꯥꯏꯅꯤꯡꯊꯧꯒ ꯁꯥꯔꯤꯒꯁꯦ ꯄꯤꯛꯇꯛ ꯂꯥꯛꯇꯛꯅ ꯆꯥꯛꯈꯨꯝꯒꯁꯦ ꯁꯨꯃꯥꯏꯅ ꯈꯤꯔꯀꯤ ꯐꯥꯎꯗꯤ ꯄꯥꯟꯗ꯭ꯔꯤꯑꯕꯀꯣ ꯈꯤꯔꯀꯤꯁꯦ ꯁꯨꯝ ꯇꯞꯅ ꯄꯥꯅꯕ ꯍꯥꯏꯅ ꯃꯣꯏ ꯇꯤꯟꯗ ꯑꯣꯏꯅ ꯁꯥꯔꯦ ꯑꯩꯒ ꯃꯣꯏ ꯌꯨꯝꯁꯦ ꯚꯔꯥꯒꯤ ꯌꯨꯝ ꯃꯥꯟꯗ꯭ꯔꯣ ꯚꯔꯥꯒꯤ ꯂꯝ ꯂꯩꯇꯕꯒꯤ ꯑꯊꯨꯝꯕ ꯆꯥꯔꯤꯅꯤ ꯑꯍꯥꯟꯕꯅꯤꯅ ꯃꯆꯤꯟ ꯊꯤꯕꯗꯁꯨ ꯉꯁꯤꯗꯒꯤ ꯐꯔꯣ ꯑꯃꯨꯛ ꯍꯦꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯈꯣꯟ ꯍꯧꯔꯦꯅ ꯌꯨꯝꯁꯦ ꯂꯝ ꯂꯩꯇꯕꯒꯤꯅꯦꯕ ꯄꯤꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯐꯃꯨꯡ ꯑꯃ ꯊꯥꯕꯒꯤ ꯍꯤꯡꯆꯥꯞꯁꯤꯒ ꯁꯣꯝꯗ ꯐꯃꯨꯡ ꯑꯃ ꯊꯥꯔꯒ ꯐꯛ ꯊꯥꯔꯤꯁꯤꯗ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯐꯃꯨꯡ ꯑꯃ ꯊꯥꯕ ꯑꯗꯨꯒꯤ ꯍꯤꯡꯆꯥꯞꯇꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯇꯪ ꯄꯣꯛꯏ ꯅꯨꯄꯤꯁꯨ ꯑꯃꯇꯪ ꯁꯤꯒ ꯂꯥꯏꯅꯤꯡꯊꯧꯀꯥ ꯑꯁꯤꯒ ꯆꯥꯛꯈꯨꯝ ꯑꯣꯏꯔꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯔꯦꯟꯒꯨꯝꯕꯒꯤ ꯈꯨꯠꯁꯥꯅꯤ ꯍꯥꯏꯗꯤ ꯂꯝꯗꯣ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯔꯒ ꯊꯥꯖꯔꯣꯏ ꯀꯔꯤꯒ ꯕꯥꯃꯣꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯛꯂꯛꯄꯗ ꯊꯦꯡꯖꯤꯟꯅ ꯁꯤꯅꯤ ꯑꯩꯅꯦ ꯆꯨꯝꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯤ ꯊꯣꯛꯂꯛꯄꯗ ꯊꯦꯡꯖꯤꯟ ꯁꯤꯔꯣꯏꯗ꯭ꯔꯥꯕꯁꯦ ꯀꯔꯤ ꯇꯥꯔꯤꯁꯦ ꯂꯥꯏ ꯇꯧꯅ ꯃꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯏꯟꯗ꯭ꯔꯥꯋꯥꯁꯅ ꯁꯥꯖꯔꯦ ꯌꯨꯝ ꯀꯥꯏꯗꯣ ꯐꯖꯅ ꯆꯥꯎꯅ ꯁꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯖꯇ꯭ꯔꯥ ꯇꯧꯕꯤꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯒꯣꯜ ꯍꯋꯥꯏ ꯀꯟꯅ ꯀꯥꯝꯃꯤ ꯉꯁꯤꯁꯦ ꯃꯦꯔꯥꯃꯦꯁ ꯆꯥꯅꯕꯗ ꯀꯥꯡꯕꯨ ꯆꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯪꯒꯣꯜꯁꯦꯟꯗ ꯑꯗꯨꯗꯨꯅ ꯃꯣꯏ ꯁꯔꯨꯛꯇꯣ ꯀꯩꯅꯣ ꯑꯣꯏꯅ ꯁꯒꯣꯜ ꯍꯋꯥꯏ ꯁꯣꯛ ꯑꯣꯏꯅ ꯇꯧꯕꯤꯗꯣꯏꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯁꯪꯒꯣꯝ ꯄꯥꯊꯍꯜꯂꯣꯏꯅ ꯁꯪꯒꯣꯝꯁꯨ ꯄꯥꯊꯍꯜꯂꯤꯅꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯈꯪꯗꯦ ꯅꯤꯌꯣꯝ ꯑꯣꯏ ꯃꯥꯅ ꯌꯨꯝ ꯁꯪꯒꯥꯕꯩ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯔꯤ ꯑꯩꯗꯤ ꯈꯪꯖꯔꯤꯑꯕꯀꯣ ꯁꯪꯒꯣꯝ ꯄꯥꯊꯍꯟꯕ ꯍꯥꯏꯅ ꯁꯤ ꯍꯥꯎ ꯐꯖꯅ ꯈꯤꯔ ꯂꯩꯔꯦ ꯌꯣꯡꯆꯥꯛꯅꯤ ꯌꯥꯝ ꯂꯩꯖꯔꯦ ꯑꯩꯒꯤ ꯁꯒꯣꯜꯍꯋꯥꯏꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯅꯤ ꯑꯩꯗꯤ ꯌꯦꯅꯝꯁꯦ ꯀꯥꯍꯟꯕꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯁꯣꯛ ꯃꯅꯝꯗꯣ ꯍꯥꯎꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯗ ꯊꯣꯡꯖꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯒꯦ ꯍꯥꯎ ꯁꯤꯡꯖꯨꯅꯤ ꯒꯝꯂꯥꯅ ꯆꯥꯎꯔꯤꯕ ꯆꯥꯛ ꯂꯣꯏꯔꯕ ꯊꯣꯔꯛꯑꯅꯤ ꯂꯩꯔꯦ ꯃꯔꯤꯡꯒꯥ ꯑꯉꯧꯕ ꯑꯩꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯨꯖꯥꯏ ꯃꯆꯥꯗꯩꯁꯤꯅ ꯀꯩꯅꯣ ꯑꯣ ꯎꯇꯤꯁꯨ ꯌꯥꯎꯔꯝꯃꯤ ꯍꯣꯔꯦ ꯃꯌꯥꯝ ꯌꯨꯝ ꯁꯪ ꯀꯥꯕꯒꯤ ꯒꯤꯐꯇꯤ ꯁꯤꯒ ꯂꯩꯔꯦ ꯀꯞ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯩꯁꯤꯅꯅꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯊꯥꯗꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯅꯤ ꯍꯣꯏ ꯀꯞꯅꯤꯡꯒꯅꯤ ꯁꯤ ꯃꯃꯥ ꯄꯨꯔꯒ ꯊꯥꯗꯖꯔꯨꯔꯅꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯦ ꯄꯨꯡ 10:30 ꯇꯥꯔꯤ ꯌꯥꯝ ꯉꯟꯅ ꯂꯣꯏꯔꯦ ꯍꯥꯏꯔꯨꯔꯗꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯗꯁꯥꯕꯦꯟꯁꯤꯅ ꯌꯥꯝ ꯅꯥꯟꯅ ꯌꯥꯝ ꯀꯦꯅ ꯂꯥꯛꯏ ꯍꯥꯏ ꯚꯤꯗꯤꯑꯣꯗ ꯌꯥꯎꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯨꯝꯗ꯭ꯔꯤꯡ ꯎꯡꯉ ꯂꯩꯁꯤꯅ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ ꯖꯒꯥ ꯂꯩꯅꯗꯗꯅ ꯇꯧꯅꯩꯁꯦ ꯌꯦꯡꯉꯣ ꯃꯄꯥꯟꯗ ꯈꯔ ꯂꯦꯞ ꯁꯥꯏꯗꯇ ꯈꯔ ꯂꯦꯞ 이신 앞잖아. ꯀꯔꯤ 이신 몇번 넣어줘야 ꯑꯣ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯣ ꯌꯥꯏꯀꯣ ꯆꯥꯍꯧꯔꯤ ꯃꯦꯔꯥꯃꯦꯁ ꯀꯥꯡꯕꯨꯁꯤꯁꯨ ꯂꯧꯕꯤꯒꯦ ꯑꯩꯗꯤ ꯃꯦꯔꯥꯃꯦꯁ ꯌꯥꯝ ꯖꯥꯝ ꯃꯥꯜꯂꯦꯅ ꯈꯜꯂꯤꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯇꯤꯞꯇ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯆꯥꯔꯦ ꯑꯩ ꯉꯥ ꯃꯇꯨꯝ 2 ꯂꯧꯖꯔꯦ ꯎꯇꯤ ꯊꯣꯡꯕ ꯏꯔꯣꯟꯕ ꯁꯤꯡꯖꯨ ꯉꯥ ꯑꯆꯧꯕ ꯊꯣꯡꯕ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯒꯦ
ꯐꯝꯕꯒꯁꯦ ꯌꯦꯡꯉꯨꯅꯦ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯗꯨꯅ ꯃꯧ ꯉꯥꯛꯇ ꯑꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯅꯣꯡꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯉꯧꯈꯤꯒꯦ ꯀꯥꯏ ꯂꯥꯛꯏꯉꯩꯗ ꯄꯣꯠ ꯍꯣꯟꯒꯦ ꯇꯧꯔꯤ ꯃꯣꯏꯅ ꯂꯩꯔꯝꯃꯤ ꯃꯐꯝꯁꯦ ꯌꯦꯡꯉꯨ ꯃꯤꯒꯤ ꯆꯪꯉꯣꯏꯗ ꯄꯤꯛꯈ꯭ꯔꯣ ꯐꯣꯟ ꯆꯥꯏꯅ ꯂꯩꯔꯦ ꯁꯤ ꯍꯣꯟꯕ ꯌꯥꯎꯕꯤꯒꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯣꯟꯕ ꯈꯣꯠꯄ ꯌꯥꯎꯕꯤꯔꯝꯃꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯐꯃꯨꯡ ꯊꯥꯔꯤ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯐꯖꯅꯕꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤ ꯉꯁꯤ ꯑꯛꯇꯥꯗ ꯍꯣꯟꯖꯜꯂꯛꯄꯅꯤꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯆꯈꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯌꯥꯎꯕꯤꯔꯝꯃꯤꯅꯦ ꯆꯥꯛꯈꯨꯝꯒꯁꯦꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯆꯥ ꯂꯣꯜꯂꯤ ꯅꯣꯡꯁꯨ ꯇꯥꯊꯔꯕꯅꯤꯅ ꯋꯦꯗꯔꯁꯤꯒ ꯆꯥ ꯊꯛꯀꯦꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯐꯖꯅ ꯊꯥꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯁꯨꯝ ꯄꯤꯛꯇꯛꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯟꯗꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯇꯤꯅꯥꯠ ꯃꯆꯥ ꯑꯃ ꯇꯧꯔꯤꯑꯕꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯥꯛ ꯇꯣꯛꯅꯕꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯈꯤꯇꯪꯗꯤ ꯊꯦꯡꯉꯦ ꯄꯨꯡ 6:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯤꯕ ꯑꯗꯣ ꯃꯃꯥꯕꯨꯗꯤ ꯆꯠꯈ꯭ꯔꯦ ꯏꯕꯣꯛꯁꯨ ꯍꯞꯇꯥꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯗꯣ ꯃꯃꯥꯗꯣ ꯃꯥꯗꯤ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯑꯍꯟꯒꯤꯁꯨ ꯊꯕꯛꯅꯤꯅꯀꯣ ꯍꯥꯏꯗꯤ ꯏꯁꯩ ꯇꯤꯅꯥꯠꯀꯤ ꯏꯁꯩꯗꯣ ꯑꯗꯨꯗꯨꯅ ꯃꯥ ꯆꯠꯈ꯭ꯔꯦꯕ ꯑꯩ ꯁꯪꯍꯧ ꯍꯥꯏꯅꯗꯣ ꯑꯩ ꯁꯪꯕꯗꯣ ꯑꯩꯁꯨꯅꯦ ꯍꯥꯏꯗꯤ ꯈꯨꯔꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯑꯝꯇ ꯈꯨꯔꯝ ꯊꯣꯛꯎꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯆꯠꯂꯒ ꯁꯨꯝ ꯈꯨꯔꯝꯃꯒ ꯁꯨꯝ ꯍꯜꯂꯛꯇꯣꯏꯅꯤꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯕ ꯏꯕꯣꯛꯁꯨ ꯃꯇꯝꯗ ꯊꯥꯗꯣꯛꯑꯝꯕꯗꯣ ꯈꯔꯕꯨꯗꯤ ꯍꯟꯊꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯃꯥ ꯐꯖꯅ ꯍꯤꯞꯄꯒ ꯂꯩ ꯍꯥꯏ ꯇꯨꯝꯃꯒ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯆꯠꯃꯤꯟꯅꯔꯁꯦ
ꯊꯥꯔꯤꯉꯩꯗ ꯆꯥ ꯂꯣꯟꯅ ꯂꯣꯏꯔꯝꯃꯦ ꯅꯦꯇꯣꯟꯅꯗꯣ ꯑꯝꯇ ꯆꯦꯟꯕꯤꯒꯦ ꯍꯥꯏꯅ ꯑꯩ ꯆꯦꯟꯕꯒꯤ ꯆꯪꯉꯛꯏꯅꯦꯕ नमो है आगे पास है कितो ꯃꯥꯅ ꯑꯦꯛꯇꯤꯡ ꯍꯩꯈ꯭ꯔꯕꯣꯅꯤꯁꯦ ꯃꯩꯈꯨꯒꯥꯏ ꯃꯩꯈꯨꯒꯥꯏꯅꯣ ꯑꯃꯗ ꯑꯃꯨꯛ ꯑꯁꯤꯗꯤ ꯃꯥꯟꯗꯣꯏꯅꯤꯁꯦ अच्छा ठीक है वो बड़ा दादा नहीं लेता वो कहाँ पर लेगा कहाँ से लेगा ꯗꯆꯥ ꯃꯆꯤꯟꯗꯣ ꯌꯥꯝ ꯇꯨꯀꯠꯆꯩꯕꯣ और अंजना ꯆꯤꯡꯉꯝꯗꯥꯏ ꯃꯆꯤꯟꯗꯨꯅꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯨꯅ mình một cô chúa này gần rồi ꯑꯃ ꯑꯩ ꯀꯧꯔꯛꯑꯦ ꯁꯟꯗ ꯄꯩꯁꯥ ꯃꯈꯥ ꯇꯥꯏꯒ ꯀꯨꯆꯤ ꯀꯩ ꯀꯩꯗꯧꯔꯤꯅꯣ ꯁꯦ ꯀꯩ ꯀ꯭ꯋꯥꯅꯣ ꯑꯌꯥ ꯑꯩꯃ ꯁꯥꯏꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯤꯕꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯥꯟꯅ ꯌꯥꯝ ꯆꯥꯔꯝꯃꯤꯅꯦꯀꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯌꯥꯝ ꯆꯥꯔꯝꯃꯤ ꯁꯤꯁꯦ Paikhinuko yumsa kayang kotaran Guru Santi Markeman berapa? ꯃꯌꯥꯝ ꯁꯔꯛ ꯃꯔꯛꯇ ꯅꯣꯡ ꯇꯥꯁꯟꯗꯅ ꯂꯣꯏꯔꯦ ꯍꯦ ꯆꯠꯄꯒ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯂꯝꯕꯤꯁꯤꯗꯤ ꯑꯩ ꯏꯕꯣꯛꯇꯣ ꯑꯝꯇ ꯌꯦꯡꯉꯨꯒꯦꯅ ꯂꯥꯛꯄꯅꯦꯕ ꯍꯟꯗꯛꯁꯨ ꯏꯁꯩꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯦ ꯑꯩꯗꯤ ꯈꯪꯗꯦꯗ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯄꯥꯝꯖꯩꯌꯦ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯁꯦ ꯍꯅꯨꯕꯤꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯅꯅꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯇꯥꯊꯟꯗꯅ ꯃꯣꯏ ꯉꯁꯤ ꯖꯨꯝ ꯆꯪꯉ ꯊꯣꯡ ꯂꯣꯟꯁꯤꯟꯈꯔꯦ 이보, 이보, 짝람 이보나, 어? 이보,
ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯏꯕꯣꯛꯁꯨ ꯑꯗꯨꯝ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯣꯡꯁꯨ ꯇꯥꯊꯔꯛꯑꯦ ꯑꯗꯣ ꯆꯠꯂꯔꯣꯏ ꯑꯗꯣ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯒ ꯂꯥꯛꯑꯒ ꯍꯥꯏꯐꯦꯠ ꯀꯨꯏꯔ ꯃꯇꯨꯡꯗ ꯃꯥ ꯈꯜꯂꯤ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯁꯦ ꯃꯕꯣꯛꯇꯣ ꯀꯩꯀꯩ ꯇꯧꯔꯕ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯇꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯕ ꯍꯤꯞꯄꯒ ꯁꯨꯝ ꯂꯩꯔꯕ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯂꯔꯣꯏꯒꯦ ꯅꯣꯡꯁꯨ ꯇꯥꯊꯔꯛꯑꯕꯅꯤꯅ ꯃꯃꯥ ꯏꯁꯩ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯁꯛꯇꯣꯛꯎꯔꯦ ꯑꯃꯒ ꯑꯩꯈꯣꯏꯅ ꯐꯥꯕ ꯁꯛꯂꯛꯄꯗꯨꯒ ꯑꯗꯨꯗꯨꯅꯦ ꯁꯨꯔꯗꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯄꯨꯔꯥ ꯀꯣꯊꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯂꯤꯔꯤꯛꯁꯨ ꯃꯥꯟꯅꯗꯦ ꯋꯥꯍꯩꯗꯣ ꯀꯩꯅꯣꯅꯤꯗꯅ ꯊꯥꯡꯒꯩꯁꯦꯡꯅ ꯀꯩꯅꯣꯗ ꯁꯛꯄ ꯅꯠꯇꯦꯗꯅ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯆꯍꯤꯁꯦ ꯑꯗꯨꯝ ꯑꯍꯜ ꯑꯣꯏꯁꯜꯂꯛꯅ ꯇꯧꯔꯤꯔꯣ ꯈꯪꯗꯦ ꯑꯍꯜꯒꯤ ꯏꯁꯩꯁꯦ ꯄꯥꯡꯈꯠꯂꯛꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯇꯥꯏꯞꯇꯣ ꯑꯣꯏꯈꯠꯂꯛꯑꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯁꯤꯜꯍꯧꯗꯣꯏꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯗꯨꯅꯤꯗ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯄꯥꯝꯕ ꯃꯤꯅꯗꯤ ꯄꯥꯝꯖꯕ ꯃꯤꯅꯗꯤ ꯑꯁꯨꯝ ꯌꯦꯡꯉꯅꯤꯀꯣ ꯄꯥꯝꯖꯗꯕ ꯃꯤꯅꯗꯤ ꯑꯁꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯒ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ